ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯃ ꯃꯈꯥꯏ ꯇꯥꯔꯦ ꯍꯦꯜꯂꯦ ꯇꯜꯂꯕꯅꯦ ꯉꯥꯡꯁꯨ ꯉꯥꯡꯅꯤꯡꯗꯦ ꯉꯥꯡꯉꯨꯔꯒ ꯑꯇꯩ ꯑꯇꯩ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯕꯁꯨ ꯉꯝꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯄꯦꯟꯅꯕꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯉꯥꯡꯉꯣꯏ ꯉꯥꯡꯗꯦ ꯀꯩꯗꯧ ꯉꯥꯡꯗꯣꯏꯅꯣ ꯑꯩ ꯀꯅꯥꯁꯨ ꯀꯩ ꯑꯣꯏꯔꯤꯒꯦꯅ ꯑꯩ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯍꯣꯏ ꯃꯌꯥꯝ ꯍꯥꯏ ꯑꯃꯨꯛ ꯋꯥ ꯉꯥꯡ ꯇꯨꯃꯤꯟ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯑꯗꯒꯤ ꯅꯣꯏꯒꯤ ꯁꯤꯂꯣꯡꯒꯤ ꯏꯁꯨꯗ ꯔꯥꯖꯕꯥꯔꯤꯗ ꯊꯨꯒꯥꯏꯈꯤꯕ ꯇꯧꯕ ꯑꯃ ꯑꯗꯣ ꯑꯇꯣꯞ ꯏꯁꯨ ꯃꯌꯥꯝꯗ ꯋꯥ ꯉꯥꯡꯉꯤꯗ꯭ꯔꯗꯤ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯒꯦ ꯉꯥꯡꯗꯕꯗꯤ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤ ꯑꯩ ꯉꯥꯡꯈꯤꯗꯧꯗꯣꯏꯅꯣ ꯑꯩ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯑꯃ ꯉꯥꯡꯁꯤꯟꯅꯕ ꯌꯥꯏ ꯇꯧꯁꯟꯅꯕ ꯌꯥꯏ ꯑꯗꯨꯗꯤ ꯄꯥꯝꯗꯦ ꯑꯩ ꯉꯥꯡꯈꯤꯗ ꯀꯔꯤꯕꯨ ꯀꯅꯥꯅꯕꯨ ꯇꯥꯕꯤꯗꯣꯔꯤꯒꯦ ꯑꯗꯨ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯒꯦ ꯉꯥꯡꯗ ꯃꯤ ꯉꯥꯡꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯥꯡꯒꯗꯧꯗꯣꯔꯤꯅꯣ ꯑꯩ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯈꯔ ꯂꯥꯎꯖꯕ ꯉꯥꯡꯖꯕ ꯑꯩꯈꯣꯏ ꯈꯔ ꯂꯥꯁ ꯌꯦꯛꯅꯕ ꯑꯣꯏ ꯂꯩꯍꯧꯋꯤ ꯃꯅꯤꯄꯨꯔꯁꯨ ꯋꯥꯔꯦ ꯉꯁꯤꯕꯨ ꯑꯗꯨꯝ ꯂꯥꯎ ꯀꯅꯥꯅ ꯇꯥꯕꯤꯔꯤꯒꯦ ꯑꯋꯥꯕꯅ ꯋꯥꯍꯧꯕ ꯅꯨꯡꯉꯥꯏꯕ ꯈꯔ ꯅꯨꯡꯉꯥꯏꯍꯧꯕ ꯍꯧꯖꯤꯛ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯅꯈ꯭ꯔꯦ ꯃꯌꯥꯝꯅ ꯍꯥꯏ ꯀꯩꯀꯨꯁꯨ ꯁꯤꯃꯥ ꯑꯦꯜꯕꯝ ꯅꯝꯗꯅ ꯈꯣꯠꯇꯅ ꯐꯣꯇꯣ ꯊꯥꯒꯠꯇꯅ ꯂꯩꯔꯦꯅ ꯍꯥꯏꯗꯤ ꯑꯩ ꯁꯤꯟꯐꯝꯅꯦ ꯑꯦꯖ ꯑꯥꯔꯇꯤꯁꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯃꯌꯥꯝꯗꯨꯁꯨ ꯃꯌꯥꯝ ꯉꯥꯛꯇꯪ ꯄꯣꯊꯥꯍꯟꯕꯅꯤ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯁꯤꯁꯅꯣꯅ ꯐꯣꯇꯣ ꯊꯥꯒꯠꯂꯤ ꯃꯌꯥꯝꯗꯨꯁꯨ ꯉꯥꯛꯇꯪ ꯄꯣꯊꯥꯁꯤꯁꯅꯣꯅ ꯉꯥꯡꯅꯤ ꯃꯌꯥꯝ ꯂꯩ ꯑꯩꯁꯨ ꯉꯥꯡꯕ ꯌꯥꯏ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯉꯥꯡꯗꯅ ꯀꯅꯥ ꯇꯥꯕꯤꯗꯣꯔꯤꯒꯦ ꯑꯩ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯦ ꯑꯗꯨꯅ ꯉꯥꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯩꯅ ꯊꯝꯃꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯃꯠꯇꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯗꯨꯒ ꯂꯤꯗꯔꯁ ꯃꯌꯥꯝꯁꯨ ꯁꯨꯝ ꯇꯥꯍꯟꯅꯤꯡꯕꯒꯤ ꯑꯩ ꯉꯥꯡꯅ ꯇꯥꯗꯁꯨ ꯅꯠꯇꯦ ꯈꯪꯉꯤ ꯑꯗꯨ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯅꯨꯡꯁꯤ ꯌꯥꯝ ꯄꯥꯝꯃꯨꯏ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯉꯥꯏ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯌꯧꯔꯕꯅꯤ ꯌꯥꯝ ꯊꯦꯡꯉꯕꯅꯤꯀꯣ ꯉꯁꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯍꯧꯔꯤꯁꯤꯡꯁꯦ ꯀꯅꯥꯒꯤꯅꯣ ꯍꯧꯖꯤꯛ ꯃꯨꯟꯅ ꯑꯃ ꯈꯟꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯨꯟꯅ ꯈꯟꯃꯤꯟꯅꯁꯦ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯔꯣꯏ ꯁꯤ ꯀꯅꯥꯒꯤꯅꯣ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯔꯗꯤ ꯂꯝ ꯀꯥꯏꯗꯅꯣ ꯏꯝꯐꯥꯜ ꯃꯅꯨꯡ ꯉꯛꯇꯅꯤ ꯑꯩꯈꯣꯏꯅ ꯂꯝ ꯂꯩꯕꯁꯦ ꯌꯥꯕ ꯅꯠꯇꯦ ꯂꯩꯔꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯔꯕꯥꯔꯒꯤ ꯃꯇꯝ ꯈꯔ ꯂꯩꯕꯗꯨꯅ ꯑꯃ ꯂꯩꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯕꯨ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝꯅꯦꯕ ꯃꯆꯥ ꯃꯌꯥꯝ ꯍꯌꯦꯡ ꯃꯁꯤꯅ ꯁꯣꯏꯔꯛꯀꯗꯕ ꯃꯌꯥꯝꯁꯤꯗ ꯎꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯣꯏꯕ ꯀꯥꯟꯗꯗꯤ ꯋꯥꯍꯧꯗꯕ ꯃꯌꯥꯝꯗꯣ ꯏꯆꯥ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯌꯥꯝ ꯐꯨꯔꯨꯞ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯋꯥꯍꯧꯗꯕꯗꯣ ꯎꯕꯩꯅꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯃꯩꯇꯩ ꯅꯠꯇꯦ ꯂꯩ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯗꯃꯛꯇꯅꯤ ꯈꯜꯂꯒ ꯉꯥꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔꯁꯤ ꯍꯥꯟꯅ ꯁꯦꯝꯗꯣꯏꯅꯣ ꯃꯩꯇꯩꯒꯤ ꯂꯝ ꯅꯠꯇꯦ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇꯩꯁꯨꯅꯤ ꯃꯩꯇꯩ ꯄꯥꯉꯟꯁꯨꯅꯤ ꯅꯥꯒꯥꯁꯨꯅꯤ ꯅꯥꯒꯥꯗ ꯐꯨꯔꯨꯞ ꯂꯩꯕ ꯃꯌꯥꯝ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯀꯨꯀꯤꯒꯤ ꯐꯨꯔꯨꯞ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯅꯦꯄꯥꯂꯤꯒꯤꯁꯨ ꯉꯥꯏ ꯑꯃ ꯂꯩꯖꯔꯤꯕ ꯀꯨꯏꯅ ꯂꯩꯖꯔꯛꯄ ꯃꯌꯥꯝ ꯃꯅꯤꯄꯨꯔꯁꯦ ꯑꯐꯕ ꯃꯤꯅꯤ ꯏꯟꯗꯤꯌꯥꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯀꯟꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯠꯇꯅ ꯀꯅꯥꯝꯁꯨ ꯂꯥꯛꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯀꯅꯥꯝꯇ ꯁꯦꯝꯕꯁꯨ ꯉꯝꯃꯣꯏꯀꯣ ꯃꯅꯤꯄꯨꯔꯁꯦ ꯑꯑꯣꯟꯕ ꯄꯣꯛꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯏ ꯄꯣꯛꯇꯣꯏꯅꯤ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯏꯅꯤꯀꯣ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝꯁꯦ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯌꯥꯝ ꯅꯠꯇꯦ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯟꯗꯕꯒꯤ ꯋꯥꯈꯜ ꯚꯥꯞ ꯇꯥꯟꯗꯕꯒꯤ ꯉꯁꯤ ꯄꯤꯀꯞ ꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯅꯁꯨ ꯁꯥꯎꯕꯤꯒꯅꯨ ꯂꯩꯃꯤꯟꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯄꯥꯉꯟ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯂꯤꯚꯤꯡ ꯇꯨꯒꯦꯗꯔ ꯏꯟ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕ ꯈꯔꯁꯦ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯂꯩꯃꯤꯟꯅꯁꯤ ꯆꯥꯎꯈꯠꯅꯕ ꯀꯩꯗꯧꯁꯤꯒꯦ ꯀꯩꯗꯧꯔꯒ ꯑꯋꯥꯠꯄ ꯀꯩꯅꯣ ꯁꯤ ꯇꯧꯗ꯭ꯔꯦ ꯁꯤ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯃꯇꯝꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯇꯝꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯣ ꯑꯩ ꯆꯦꯜꯂꯛꯀꯦ ꯑꯇꯩ ꯃꯌꯥꯝꯗ ꯆꯦꯟꯃꯤꯟꯅꯁꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯑꯗꯨ ꯌꯥꯔꯣꯏꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯥꯒꯩ ꯃꯥꯟꯅꯩ ꯍꯥꯏꯕ ꯃꯤ ꯄꯨꯁꯟꯕ ꯊꯕꯛ ꯇꯣꯛꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯆꯔꯥ ꯍꯦꯜꯂꯤꯁꯦ ꯋꯥꯔ ꯃꯇꯝꯅꯤꯀꯣ ꯑꯗꯨ ꯃꯤ ꯄꯨꯁꯟꯕ ꯇꯣꯛꯁꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯈꯖꯕ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯍꯣꯠꯅꯁꯤ ꯃꯅꯤꯄꯨꯔꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯐꯖꯈ꯭ꯔꯕ ꯅꯦꯆꯔꯁꯤ ꯊꯨꯒꯥꯏꯗꯅꯕ ꯍꯣꯠꯅꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯦꯟꯅ ꯐꯖꯅꯕ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯦꯆꯔꯁꯦ ꯃꯥꯡꯗꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯏꯁꯦ ꯅꯪꯒ ꯑꯩꯒꯤ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯗꯃꯛ ꯁꯦꯝꯗꯣꯏꯁꯦ ꯅꯪ ꯑꯩꯒꯤꯗꯤ ꯂꯣꯏꯒꯅꯤ ꯑꯩ ꯉꯁꯤ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯝꯗꯣꯏꯁꯦ ꯃꯥꯅ ꯃꯇꯝ ꯆꯪꯗꯣꯏ ꯆꯍꯤ 15 10 ꯆꯥꯎꯔꯀꯥꯟꯗ ꯃꯄꯤ ꯐꯥꯎꯕ ꯐꯥꯔꯀꯥꯟꯗ ꯆꯍꯤ 5 10
ꯄꯥꯝꯕꯤ ꯑꯃ ꯆꯥꯎꯔꯀꯥꯟꯗ ꯆꯪꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯕꯠ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯩ ꯄꯥꯝꯕꯤ ꯑꯃ ꯊꯥꯕꯗ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯆꯞ ꯃꯥꯟꯅꯩ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕꯗ ꯑꯗꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯁꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯁꯤꯗ ꯑꯣꯏꯅꯤ ꯅꯠꯇꯦ ꯍꯌꯦꯡ ꯇꯨꯡꯒꯤ ꯑꯩ ꯏꯆꯥꯁꯤꯡꯁꯤꯒꯤ ꯑꯩ ꯏꯁꯨꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯐꯕ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯁꯦꯕ ꯁꯤꯗ ꯃꯁꯤꯡ ꯈꯣꯝꯅꯔꯒ ꯄꯨꯁꯤꯟꯕ ꯊꯕꯛ ꯇꯣꯛꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯅꯦꯆꯔꯁꯤꯗ ꯊꯨꯒꯥꯏꯕ ꯇꯣꯛꯁꯤ ꯅꯨꯡꯁꯤ ꯂꯩꯃꯤꯟꯅꯁꯦ ꯑꯩ ꯈꯪꯉꯤ ꯃꯅꯤꯄꯨꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯃꯤ ꯈꯪꯉꯤ ꯈꯔꯅ ꯂꯝ ꯍꯦꯟꯕꯗꯒꯤ ꯃꯅꯤꯄꯨꯔꯤ ꯀꯥꯏꯔꯤꯅꯤ ꯈꯪꯉꯤ ꯁꯤꯁꯨ ꯇꯥꯏꯅꯔꯨꯁꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯑꯒ ꯃꯣꯏ ꯇꯥꯟꯊꯣꯛꯈꯤꯁꯤ ꯃꯅꯤꯄꯨꯔꯗ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯀꯥꯡꯕꯨ ꯂꯩꯃꯤꯟꯅꯍꯧꯁꯤ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯂꯥꯛꯄ ꯂꯝ ꯍꯦꯟꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏ ꯄꯥꯝꯕ ꯍꯥꯟꯅꯗꯤ ꯂꯩꯔꯝꯕꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏ ꯄꯥꯝꯕꯗꯤ ꯃꯥ ꯃꯅꯤꯄꯨꯔꯤ ꯅꯠꯇ꯭ꯔꯦꯀꯣ ꯈꯟꯗꯣꯛꯑ ꯇꯥꯟꯊꯣꯛꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯁꯦꯝꯁꯤ ꯃꯅꯤꯄꯨꯔ ꯀꯅꯥꯝꯇꯅ ꯁꯦꯝꯃꯣꯏꯀꯣ ꯃꯅꯤꯄꯨꯔꯤ ꯅꯪꯅ ꯁꯦꯝꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯅ ꯁꯦꯝꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯁꯦ ꯀꯅꯥꯝꯇ ꯂꯥꯛꯑ ꯁꯦꯝꯃꯣꯏꯀꯣ ꯁꯤꯃ ꯈꯪ ꯃꯅꯤꯄꯨꯔ ꯂꯩꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯃꯤꯟꯗꯣꯏꯅꯤ ꯃꯐꯝ ꯃꯅꯤꯄꯨꯔ ꯁꯦꯝꯃꯤꯟꯅꯁꯦ ꯀꯅꯥꯒꯤꯅꯣ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯅꯠꯇꯦ ꯍꯌꯦꯡ ꯏꯆꯥ ꯏꯁꯨ ꯁꯨꯔꯣꯟ ꯃꯌꯥꯝꯗꯒꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯍꯧꯁꯤ ꯑꯝꯇꯪ ꯃꯅꯤꯄꯨꯔꯁꯦ ꯃꯤꯅꯤ ꯏꯟꯗꯤꯌꯥꯅꯤꯒ ꯍꯥꯏꯗ꯭ꯔꯣ ꯃꯌꯥꯝꯅ ꯀꯜꯂꯛꯏ ꯋꯦꯗꯔꯗꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔ ꯏꯃꯥ ꯃꯥꯗꯔ ꯅꯦꯆꯔ ꯄꯤꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯕ ꯐꯖꯈ꯭ꯔꯕ ꯃꯌꯥꯝ ꯃꯥꯡꯍꯟꯗꯣꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯁꯤ ꯑꯩ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯍꯥꯏꯖꯒꯦ ꯑꯥꯏ ꯍꯦꯞ ꯄ꯭ꯂꯦꯟꯇꯤ ꯑꯣꯐ ꯐ꯭ꯔꯦꯟꯁ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯌꯥꯝ ꯂꯩ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯃꯌꯥꯝ ꯂꯩ ꯑꯇꯣꯞꯄ ꯂꯝꯗꯁꯨ ꯃꯌꯥꯝ ꯂꯩ ꯗꯦ ꯑꯥꯔ ꯃꯥꯏ ꯒꯨꯗ ꯐ꯭ꯔꯦꯟꯁ ꯗꯦ ꯑꯥꯔ ꯁ꯭ꯇꯤꯜ ꯃꯥꯏ ꯐ꯭ꯔꯦꯟ ꯑꯥꯏ ꯂꯚ ꯗꯦꯝ ꯚꯦꯔꯤ ꯃꯆ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯥꯒꯥꯒꯤꯁꯨ ꯉꯥꯏ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯉꯥꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯝꯃꯤꯇꯤ ꯂꯣꯏ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯜꯂꯤ ꯅꯨꯡꯉꯥꯏ ꯑꯝꯇ ꯀꯥꯏꯅꯕ ꯂꯩꯇꯦ ꯃꯤ ꯈꯔ ꯂꯝꯍꯦꯟꯕ ꯈꯔꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗꯨꯗ ꯑꯩꯈꯣꯏꯅ ꯈꯟꯗꯣꯛꯑꯒ ꯃꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯃꯣꯏꯁꯦ ꯂꯩꯍꯜꯂꯔꯣꯏꯁꯤ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯤ ꯑꯣꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯃꯅꯤꯄꯨꯔ ꯁꯦꯝꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯐꯖꯕ ꯍꯌꯦꯡ ꯇꯨꯡꯒꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯏꯁꯨꯁꯤꯡꯁꯤꯒꯤ ꯑꯗꯨꯗ ꯀꯣꯛ ꯊꯥꯗꯁꯤ ꯌꯥꯔꯦ ꯋꯥꯔꯦ ꯂꯣꯏ ꯋꯥꯃꯤꯟꯅꯔꯦ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯂꯥꯟ ꯀꯌꯥꯝ ꯄꯥꯝꯃꯝꯃꯣꯏ ꯑꯩ ꯋꯥꯕꯁꯤ ꯂꯣꯏ ꯋꯥꯔꯝꯒꯅꯤ ꯈꯪꯉꯦ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯌꯥꯝꯅ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤ ꯂꯥꯟꯁꯤꯗ ꯀꯥꯟꯅꯕ ꯀꯔꯤꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯟ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯀꯥꯟꯅꯕ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯃꯥꯡꯖꯕ ꯈꯤꯇꯪꯅꯤ ꯑꯩ ꯉꯥꯁꯟꯅꯈ꯭ꯔꯦ ꯍꯥꯏꯒꯅꯤ ꯑꯗꯨ ꯗꯁꯥ ꯇꯥꯍꯧꯕ ꯃꯌꯥꯝꯗꯤ ꯂꯣꯏ ꯗꯁꯥ ꯇꯥꯔꯒ ꯂꯩꯍꯧꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯇꯥꯏꯝꯗ ꯗꯁꯥ ꯇꯥꯔꯤ ꯃꯌꯥꯝꯁꯤꯡꯁꯨ ꯕꯣꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯗꯁꯥ ꯇꯥꯔꯤ ꯃꯌꯥꯝꯗꯨ ꯗꯁꯥ ꯇꯥ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯍꯥꯏ ꯋꯥꯅꯤ ꯂꯣꯏꯁꯤꯜꯂꯀꯥꯟꯗꯗꯤ ꯑꯇ꯭ꯔꯥꯏ ꯇꯥꯀꯥꯟꯗꯗꯤ ꯂꯩꯇꯕꯅꯤꯀꯣ ꯃꯤꯁꯦ ꯋꯥꯔꯕꯅꯤꯀꯣ ꯌꯨꯝ ꯀꯥꯏꯅꯕꯁꯦ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯁꯦ ꯐꯪꯗ꯭ꯔꯕ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯕ ꯑꯩꯈꯣꯏꯅꯗꯤ ꯌꯨꯝꯗ ꯇꯨꯝꯃꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯃꯤꯅ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯁꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯏꯆꯥ ꯁꯤꯗ꯭ꯔꯕꯅꯤꯅ ꯀꯔꯝ ꯈꯜꯂꯝꯃꯣꯏ ꯕꯠ ꯏꯃꯨꯡꯗꯨꯗ ꯑꯍꯜ ꯑꯃ ꯂꯩꯇꯕ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯥꯎꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯃ ꯑꯃꯒꯤ ꯐꯦꯃꯤꯂꯤꯗꯨꯗ ꯌꯥꯝ ꯊꯤꯅ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯊꯨꯒꯥꯏꯈꯤꯕ ꯌꯨꯝ ꯀꯥꯏꯈꯤꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒꯤ ꯄꯦꯟꯗꯁꯨ ꯈꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯀꯣ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯌꯦ ꯃꯣꯏ ꯂꯥꯟ ꯂꯣꯏꯁꯤꯟꯅꯤ ꯃꯣꯏ ꯀꯔꯕꯥꯔ ꯇꯧꯔꯤꯌꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯄ ꯂꯥꯟꯁꯤꯗ ꯍꯥꯏꯔꯤꯁꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯃꯔꯛꯇꯁꯨ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯏꯁꯩ ꯌꯥꯎꯔꯝꯒꯅꯤ ꯁꯤꯗ ꯑꯃꯨꯛ ꯄꯣꯂꯤꯇꯤꯛꯁ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯗꯕ ꯄꯣꯂꯤꯇꯤꯛꯁ ꯂꯥꯟꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯔꯅ ꯇꯣꯛꯁꯦ ꯃꯥꯡꯉꯤꯁꯦ ꯀꯅꯥꯃꯠꯇꯦꯀꯣ ꯄ꯭ꯔꯖꯥ ꯑꯩꯈꯣই ꯂꯩꯇ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯈꯛꯇꯅꯤꯀꯣ ꯃꯥꯡꯍꯧꯔꯤꯁꯤꯀꯣ ꯁꯤꯕ ꯏꯃꯨꯡ ꯈꯛꯇꯅꯤꯀꯣ ꯋꯥꯍꯧꯔꯤꯁꯦ ꯈꯪꯕꯤꯒꯗꯕ ꯅꯠꯇꯦ ꯁꯤꯡꯊꯥꯒꯗꯕ ꯅꯠꯇꯦ ꯑꯝꯇ ꯀꯣ ꯀꯥꯎꯕꯤꯌꯨ ꯂꯣꯏꯅ ꯂꯥꯟꯗ ꯚꯣꯂꯨꯟꯇꯤꯌꯔꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯥꯈꯤꯕ ꯃꯌꯥꯝ ꯁꯣꯛꯄ ꯁꯣꯏꯅꯥꯏꯔ ꯂꯩꯕ ꯃꯌꯥꯝ ꯀꯅꯥꯝ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯅꯠꯇꯦꯀꯣ ꯂꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯀꯅꯥꯝ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯅꯠꯇꯦꯀꯣ ꯑꯇꯇꯥꯏ ꯂꯣꯏ ꯇꯥꯛꯇꯣꯛꯈꯤꯗꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯝ ꯑꯩꯈꯣꯏ ꯀꯥꯎꯒꯜꯂꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤꯡꯁꯦ ꯑꯗꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯇꯧꯔꯤꯕ ꯂꯥꯟꯁꯤ ꯚꯣꯠ ꯀꯝꯃꯤꯇꯤ ꯀꯩ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯒꯦ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯀꯩ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯒꯦ ꯁꯤꯗ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯣ ꯅꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔꯗꯤ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯁꯤꯔꯝꯃꯣꯏꯀꯣ ꯁꯤꯕ꯭ꯔꯅꯦ ꯁꯤꯔꯝꯃꯣꯏꯗ ꯂꯩꯇ ꯂꯥꯏꯔꯕ ꯃꯇꯝꯗ ꯁꯤꯔꯤ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯇ ꯂꯥꯏꯔꯕ ꯃꯇꯝꯗ ꯁꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣꯏꯅꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯅꯥꯅ ꯀꯔꯤ ꯌꯦꯡꯕꯤꯗꯣꯔꯤꯒꯦ ꯃꯌꯥꯝꯗꯣ ꯀꯅꯥ ꯅꯤꯡꯁꯤꯡꯕꯤꯗꯣꯔꯤꯒꯦ ꯃꯅꯤꯄꯨꯔꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯣꯏꯕꯨ
नेचर सोन पीर नेचर जो सिद्रो कई सिगे तानसी डेवलपमेंट लेते हो कमाई डेवलपमेंट लाख सिगे तानसी सपोर्ट होनसी मते पांगसी चींगे चोंगे अखोई जाउजगे दो होना मिनस मनपुर से कंची मनपुर से अखोई म्याम की निको अखोई म्याम की मनपुर ने मते के तेगे ले कमिटी म्याम की मनपुर निको इमाले बा मनपुर से कंची तो नुसी जी के तो के म्याम को तो नुसी से वारे मनपुर से इमाले बा कंची मी अतो पुसे बतोक्सी illegal to chi saubi gano ay ja ama mai te ju pusin bigano naga ju pusin bigano mate pangan ju pusin bigano ko ki ju pusin bigano lei ba khala ju chi ne mina si adu lei bini akhoi ga ji kamai chakot chi ge hoi tung i cha isu ji kamai na kai uhen ji ge man pu ji kam man pu uhen ji ge phajab man pu kamai sim si ge tana se semin na se man pu ji ge na akhoi mayam gi ne ai gi na te nang gi na te अखोई मैं आगे ने मैं पूरी खुद सेमी न से इमाले बांग कंसी माले बांग सिद्रो रोदुर गेसी मैं कब कान बजे फांग पॉलिटिक्स ते हम याव न पॉलिटिक्स तो ने याव बगी एरिया ले प्रजा मोना we have to get involved in politics certain ko area le adu ko yaw si aphawa change pro na ba better Manipur better development better future man adu yaw se sumba athong khangdaba leba kainaba asi ta ko kamla ko politics du mo politics yaw se ko na play the program ai gi proof thiro se ko proof have just name ni ko ho ji manpuri ni ji ka no ai naga oro jo ai ji manpuri ni ai ni kuki oro jo ai ji manpuri ni ai ni mate pangan jo ai ji manpuri ni ai ni mai te oro jo ai ji manpuri ni ai man putle ba Nepali hanugun le jalpa maya khusnaw myam sin jo koi manpuri ni khalaga manpuri chakna thabu tawse manpur to owen pokse mother nature has given us so many things and we are trying to destroy everything now manpur is almost finished now and we are responsible for everything generation tung lak ma sina we curse to khoi da na kan na khutima for whom we are doing generation of future generation adu ko lan to ga ya ga dro ne la gyan ta min na sini man bu job the same se no one to min na se let's live happily together han le min de hena nu sin na ban le min no hona si cha na bo na si sidane man bu thu na bu ta bu si lo si ko nature thu na bu si lo si ko please hobby ge no I say I'm not blaming any community tawro se aphaba 프로 खुदिमकिने अफब लमजन तानासिने अफब अरपु सेमनब इचागी तुंगी आई मितै नि खल्दि यारोय आई नागा नि खल्दि यारोय आई कुकी नि खल्दि यारोय आई मितै पांगा नि खल्दि यारोय आई जी मनपुरी नि आई जी मनपुर सिटीजन नि आई जी रिस्पांसिबल सिटीजन नमनि मनपुर जे आई गिनि प्रूफ तोकरो प्रूफ को कोन लाकनी आई सामसे आई जी मनपुरी नि खलगा लेबाक्से बाम तोमि मनपुरम सेमसे अदुका मनपुर नुवाय कनि कोसि काउबिगनो म्याम मनपुर kan min se khoram je myam ai soi ba lang yaw ma ma pi ne am nu si manpur je ai me phu myam nu si manpur kan se to se karba gum ma dum magi wathi wen thapu tok si ko manpur kan si ko manpur kan min se please manpur kan min se